Hi ma'am, ngasigi kenoje poha hobagi recipe oina ma'amda ujarake kari hapi kamaina hawi haibado ma'am yeminarase yam laina yam hauna hoba yaiko aduna aigi video se makha tana yeminarase. Hi ma'am, ngasidi poha hobagi recipe ujarake ꯃꯆꯜꯁꯤꯡꯁꯤꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯄꯣꯍꯥꯁꯤꯁꯨ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦ ꯌꯥꯝ ꯀꯨꯏꯅ ꯆꯥꯝꯗꯦ ꯍꯥꯏꯐꯦꯠꯇꯪ ꯆꯥꯝꯃ ꯑꯗꯨꯝ ꯂꯧꯈꯠꯂꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯒꯥꯔꯤ ꯄꯇꯥꯁꯦ ꯍꯥꯞꯄ ꯀꯥꯎꯍꯧꯔꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯔ ꯁꯤꯠꯂꯦ ꯑꯗꯣ ꯃꯥꯁꯦ ꯍꯥꯟꯅ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯇꯣꯏꯅꯦꯕ ꯊꯥꯎ ꯈꯔ ꯍꯩꯔꯒ ꯌꯥꯝ ꯂꯥꯏꯕꯅꯤ ꯑꯩꯁꯨ ꯀꯩꯅꯣ ꯄꯣꯍꯥꯁꯦ ꯑꯅꯤꯔꯛꯈꯛ ꯍꯧꯕꯗ ꯉꯥꯏꯔꯤ ꯑꯗꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯍꯧꯕꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ලාꯏꯅ ꯍꯥꯎꯕ ꯀꯩꯅꯣ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯔꯝꯃꯦꯀꯣ ꯑꯗꯣ ꯌꯥꯝ ꯇꯣꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯗꯤ ꯐꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯊꯥꯎ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯟꯁꯀꯨꯝꯕ ꯊꯦꯡꯅ ꯆꯥꯒꯗꯕ ꯃꯇꯥꯡꯒꯨꯝꯕꯗ ꯁꯨꯃꯥꯏꯅ ꯄꯣꯍꯥꯒꯨꯝꯕ ꯁꯨꯃꯥꯏꯅ ꯍꯧꯔꯒ ꯆꯥꯕꯁꯦ ꯄꯨꯛꯇꯤ ꯌꯥꯝ ꯈꯥꯡꯉꯦꯀꯣ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯈꯔ ꯈꯧꯔꯥꯡꯉꯦ ꯃꯥ ꯆꯥꯕꯁꯦ ꯑꯗꯣ ꯀꯔꯤ ꯄꯇꯥꯁꯦ ꯁꯨꯃꯥꯏꯅ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯅꯤ ꯍꯥꯟꯅ ꯃꯥꯁꯦ ꯑꯗꯨꯒ ꯀꯣꯟꯅ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯒ ꯑꯗꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯁꯤꯀꯣ ꯌꯥꯝ ꯂꯥꯏꯕꯅꯤꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯁꯨ ꯂꯨꯗꯕꯅꯤ ꯑꯗꯨꯝ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯁꯦ ꯍꯥꯞꯅꯤꯡꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯞꯅꯤꯡꯕ ꯂꯣꯏ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯔꯩꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯦ ꯍꯋꯥꯏ ꯊꯔꯥꯛ ꯇꯤꯜꯍꯧ ꯆꯅꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯑꯔꯩꯕ ꯁꯤꯃꯛ ꯍꯥꯞꯇ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯒꯥꯔꯤ ꯄꯇꯥꯁꯤꯗꯤ ꯍꯥꯞꯄꯗ ꯌꯥꯝ ꯍꯥꯎꯋꯦꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯄꯣꯍꯥꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯒꯥꯔꯤ ꯄꯇꯥꯗꯤ ꯁꯣꯏꯗꯅ ꯍꯥꯞꯄꯤꯌꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯃꯆꯨ ꯂꯩꯁꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡꯗꯣ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯆꯅꯝ ꯍꯥꯞꯄꯦ ꯆꯅꯝꯁꯦ ꯁꯨꯒꯥꯏꯗ꯭ꯔꯦꯀꯣ ꯑꯩꯅ ꯊꯥꯡ ꯑꯣꯏꯅ ꯀꯛꯑꯦ ꯃꯆꯦꯠ ꯌꯥꯎꯕꯗꯨꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯦꯜꯂꯦꯅ ꯑꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯗꯒꯤ ꯀꯦꯞꯁꯤꯀꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯋꯥꯏ ꯊꯔꯥꯛ ꯁꯤꯡꯒꯩ ꯂꯣꯏ ꯍꯥꯞꯆꯜꯂꯁꯤꯀꯣ ꯑꯗꯨ ꯁꯤꯗ ꯑꯗꯨꯝ ꯒꯖꯔ ꯑꯗꯒꯤ ꯑꯇꯩ ꯂꯣꯏꯅ ꯍꯥꯞꯅꯤꯡꯕ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯣ ꯂꯩꯇ꯭ꯔꯦ ꯒꯖꯔ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯔꯩꯕꯁꯤꯇꯪ ꯍꯥꯞꯄꯒ ꯑꯩꯒꯤꯗꯤ ꯍꯧꯔꯒꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯁꯦ ꯌꯥꯝ ꯃꯨꯟꯅꯕꯒ ꯍꯥꯏꯗꯤ ꯌꯥꯝ ꯃꯨꯟꯅꯗꯤ ꯉꯧꯔꯣꯏꯀꯣ ꯑꯗꯨ ꯈꯔ ꯃꯨꯜꯂꯛꯄꯗ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯚꯔ ꯀꯨꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯆꯜꯂꯁꯤ ꯏꯁꯥꯒꯤ ꯅꯝꯒꯗꯕ ꯆꯥꯡꯗ ꯑꯗꯨꯝ ꯊꯨꯝꯁꯦ ꯍꯥꯞꯄꯁꯤ ꯑꯗꯨ ꯃꯣꯔꯣꯛꯇꯤ ꯍꯥꯞꯄꯔꯣꯏ ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯈ꯭ꯔꯕꯅꯤꯅꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯕꯅꯤꯅ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯕꯗꯣ ꯑꯗꯣ ꯃꯆꯜꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦ ꯌꯥꯝ ꯍꯥꯞꯇꯦ ꯃꯃꯤꯡ ꯈꯛꯇꯪꯒꯤ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯁꯦ ꯌꯥꯔꯛꯑꯅꯤ ꯑꯩꯒꯤꯁꯦ ꯍꯥꯞꯄꯀꯣ ꯑꯗꯨꯒ ꯃꯁꯥꯂꯥ ꯈꯤꯇꯪ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯕꯤꯔꯌꯥꯅꯤ ꯃꯁꯂꯥꯗꯣ ꯑꯗꯨ ꯈꯤꯇꯪ ꯑꯃ ꯆꯥꯏꯒꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯗꯨ ꯕꯤꯔꯌꯥꯅꯤ ꯃꯁꯂꯥꯗꯣ ꯈꯤꯇꯪ ꯆꯥꯏꯁꯜꯂꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯦꯡꯄꯥꯛꯇꯣ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯊꯥꯎ ꯌꯥꯝ ꯆꯨꯞꯄꯦꯀꯣ ꯊꯥꯎ ꯌꯥꯝ ꯆꯨꯞꯄ ꯍꯥꯏꯗꯤ ꯑꯣꯏꯌꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯥꯝ ꯀꯨꯏꯅ ꯇꯤꯡꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯦꯛ ꯆꯥꯝꯊꯣꯛꯄꯒ ꯑꯗꯨꯝ ꯂꯧꯈꯠꯂꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯏꯁꯥꯗ ꯆꯥꯕ ꯃꯇꯝꯗ ꯍꯩꯅꯕ ꯃꯤꯗꯤ ꯑꯗꯨꯝ ꯍꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯆꯥꯗꯁꯨ ꯀꯩꯗꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯍꯥꯞꯄꯒ ꯆꯥꯅꯩꯗꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯗꯤ ꯐꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯆꯥꯛꯅꯤꯗꯅꯀꯣ ꯆꯥꯛ ꯁꯨꯗꯣꯛꯄ ꯄꯣꯠꯅꯤꯅ ꯑꯗꯨꯅ
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒ ꯑꯅꯤꯔꯛꯈꯛ ꯁꯨꯕꯅꯦ ꯑꯩꯅ ꯉꯧꯕ, ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ꯫ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯁꯦ, ꯑꯗꯨ ꯉꯁꯥꯏꯒꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯗꯣ ꯑꯣꯚꯔ ꯀꯨꯛ ꯇꯧꯗꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯁꯪꯂꯤ ꯂꯩꯔꯦꯀꯣ꯫ ꯁꯤꯁꯤꯅꯁꯨ ꯍꯥꯎꯕꯅꯦꯕ, ꯌꯦꯡꯕꯗꯁꯨ ꯐꯖꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯍꯥꯎꯕꯗꯁꯨ ꯍꯦꯜꯂꯦ, ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯗꯤ ꯌꯥꯝ ꯃꯨꯟꯅ ꯊꯣꯡꯉꯒꯗꯤ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯚꯤꯇꯥꯃꯤꯟꯁ ꯑꯗꯒꯤ ꯀꯩꯀꯩꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯉꯤ, ꯍꯥꯏꯗꯤ ꯈꯔ ꯃꯥꯡꯙꯩ ꯀꯥꯏ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯣ ꯒꯥꯔꯤ ꯄꯇꯥꯁꯦ ꯍꯥꯞꯆꯜꯂꯦ꯫ ꯑꯩꯒꯤ ꯒꯥꯔꯤ ꯄꯇꯥꯁꯦ ꯉꯁꯤꯗꯤ ꯈꯔ ꯀꯦꯝꯕ ꯋꯥꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯩꯅꯣꯁꯦ, ꯍꯋꯥꯏ ꯕꯗꯥꯝꯁꯦ ꯑꯩ ꯄꯤꯀꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯦꯕ, ꯑꯗꯨ ꯄꯤꯀꯦꯠ ꯑꯃ ꯍꯥꯞꯆꯜꯂꯦ꯫ ꯕꯗꯥꯝ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯂꯣꯏꯔꯦꯀꯣ꯫ ꯀꯩꯁꯨ ꯂꯨꯗꯕꯅꯤ, ꯌꯥꯝ लाइबꯅꯤꯗ꯫ 5 ꯃꯤꯅꯤꯠ ꯆꯪꯉꯕꯗ 7 ꯃꯤꯅꯤꯠ ꯁꯨꯃꯥꯏꯅꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤ, ꯌꯥꯝ ꯀꯩꯁꯨ ꯀꯨꯏꯅ ꯆꯪꯗꯕꯅꯦꯕ꯫ ꯑꯗꯣ ꯑꯩꯒꯤꯁꯦ ꯂꯣꯏꯁꯜꯂꯛꯑꯦ, ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯗꯣ ꯍꯥꯏꯗꯤ ꯑꯃꯒ ꯈꯨꯊꯣꯡꯕꯨꯗꯤ ꯃꯥꯟꯅꯗꯦꯗꯅ, ꯑꯗꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯁꯨ ꯌꯥꯝ ꯆꯝꯅ ꯂꯥꯏꯅ ꯑꯗꯨꯝ ꯍꯥꯎꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ꯫ ꯁꯤ ꯂꯩꯔꯦ, ꯑꯩꯒꯤ ꯂꯣꯏꯖꯔꯦ, ꯑꯩꯒꯤ ꯄꯣꯍꯥ ꯕ꯭ꯔꯦꯛꯐꯥꯁꯀꯤ꯫ ꯁꯤꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦꯀꯣ, ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯄ꯭ꯂꯦꯠ ꯑꯝꯗ ꯍꯥꯞꯇꯣꯛꯆꯔꯒꯦ꯫ ꯃꯅꯤꯡ ꯑꯕꯪ ꯀꯥꯔꯒ ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯍꯥꯎꯗꯧ ꯃꯥꯜꯂꯦꯀꯣ ꯃꯁꯛꯁꯦ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯜꯂꯒꯦ꯫ ꯑꯗꯣ ꯑꯅꯧꯕ ꯊꯦꯡꯅꯕꯤꯔꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯩꯒꯤ ꯄꯣꯍꯥ ꯉꯧꯕꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ꯫ ꯂꯣꯏꯖꯔꯒꯦ꯫